뭐 kita tiang udah nang tahu sih memang tuh mang hayan itu nang kita dia sih kita ija sen tiang udah nang tahu itu 나라는 nang sini hemal nang ima sulah ima soal guys bukan ibu kan itu nang bo 아닌데 anto kalau kaino 근데 콘지 타우리 불 이문데 담마지 대 해도 nang lami nam jauh dah ibu hui san 불 medang pul gari ba 야 나버리 나트로 지금 들어도 아이 그렇지 나 공도 좀 나간 남 탐무 좀 tahu dari pugu saya ibu ayo pulu nang yolo ai ija sen nang yolo kan nang pen nang yolo Lika ini apa lu kayak kok malah kau lagi jano ima thola kan nang bai bai yang 아닌데 ya kasih tahu ayo hui itu nggak ada mantap kita posisi bai nang go nang anh khang apa ni kau 까리바 tidak ai tinggal tahu cara mana sih tahu sih nang kita ni hamil cai sing jawab kong ham kong bai bam julai nang bo 암닝어 간다 하이로 짝사 닝어 간다 내 아이 좀 일락 버라나 Kali kita mau mau tadi sibuk kita dinang bo ibu yang udah nang bisa sibuk nang bo. 라이오도 좀 Ayo kamai tuh itu sibuk. Kau tuh kali ini kau sibuk tahu sibuk ibu dia sibuk. Kau kau sih. Kau deh. Nanti ya aksan saya tahu ini. Nang jim jate itu dah. Kayaknya tuh ya sih tahu sih. 이붕어 Mau. 그대로 낭디야 Sum lai bisa ni mah. 까이노 타우리요 까이오 뿔러 떠이두보 까이노 낭 떠이두보 ma nong lai nusikan mas dai si ma sum khong si pai tho kita ne pun jal ni mai si. 윰제 하이드나 뭐 콩도 떠우리두보 농치실라 그만 빠이디노 Asu kan mas ta taw ri jan ni ma. ngarang nahandagi nasang sasu de nangbo nasado ngamdrabo Ima ka si taw de da. Han tak ti ni ma. Namo nu bi sen kra thin mani. hoine ado ima haigese mauna ngaman gadi garoiko Ai ima ta ko pu thi de. A pa ta pu nan ta de na. adune mimangdane nupina ngambase ima hoi yam ikai khangmura Ai ima ta ti ka ta na pu do na de nu bi si de ma ta ti. Lam ta ti. sa ising cha thong na bala lo Ai ima ya namo nu bi thel lage. Mana in mu ilang gai di. Tombi. Ima sang le. Tombi. 까리노 그거 이거 들었겠나 나디 까리 나 이제 하기도 까리야 낭나 이제 푸이바 Nati ima ra sam ma thamai pe jan hai jam ni ka. 아니 낭나 이 푸브라 Nati. 하 낭나 이 푸브라 Nang pu. ibima lao sa ising ngamda thidu lo ima sak am bane yadre ꯍꯣꯏ lo ꯅꯨꯡꯉꯥꯏꯔꯣ ꯍꯦ ꯅꯪ 나 깡ꯉꯧ지 실례일까 시 칸기 좀 그냥 떠시 거이더래 이붕어도나 혼자 부장 떠대 마디 먹고 타독 빼야로이 이마 사나리바니나 시 아예 좀 인비우러기 거이노 이 단men 감ta taadre 우일이라 As tumningin 씨 그 한번 싹싹 Si tos. 까이노 아이네 일락해 하도 시엔기 가이노 산나가오 빼자있다 Nang ai kita di henmal le nang henmal he. Henmal le nang. Ai mo ngam cha don sa in ge si ai khut pan dam ni ai khut au dam ni ra ni. 따닝게 또 밀라 염다 초나카 상살로 오 Ima na ura ai ka nang ta. 아이나 가이나 봐봐니 먹고 타독 빼야 돼 짐 사나리나 낭 짐 나트로 사나이도 아생거 짐니 사나이도 Tau si. Inang ni kang phu na tro. 응 Spiem tang tha di exam da si. Thôi sorry. 막 뭐야 말하는 거아 사천 그노 또 보이 말하는 또 사이 Susi puti mai si ai piti de le. Kali. Nati. 짜코로 에 Ati hasang sa to ni su. 이마나 일로 버리 니빠니 yon 토니 하면 Nang 응 Mana? 응 Cái anh này nó là một cái bún bún hay giàu rồi hao ăn cũng gần giàu hao đây thân người đây mà 낭양 웅웅웅 뭐 짝스 쪼벽 옵살라면 짜코라 에 Howie nên không nó Howie em đi 아도네 chả có gì bằng nữa mà sẽ phải thăm dần là cái gì mà nó cái thắc cái là vậy ngang một lòng hầu lộc mai mò vỏ ta cái đấy 하요. 쟤네 고용 저 우대 입으라. 마디 라이티 까이 쟤네 하는 게.
ꯊꯕꯛ ꯊꯣꯛꯈꯤ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯐꯝ ꯂꯥꯛꯑꯣ ꯐꯝꯗ꯭ꯔꯁꯨ ꯑꯗꯨ ꯃꯥ ꯌꯥꯔꯦ ꯀꯌꯥꯝ ꯀꯨꯏꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯦ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯗꯧ ꯂꯩꯕ ꯀꯩ ꯋꯥ ꯊꯕꯛ ꯏꯟꯈꯥꯡ ꯊꯕꯛꯀꯤꯅꯤ. ꯁꯨꯕꯩ ꯑꯣ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦ ꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤ ꯀꯥꯏꯋꯥꯏꯗꯅꯣ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯁꯤꯅ ꯑꯥ ꯇꯦꯔꯥꯗ ꯑꯗꯣ ꯃꯥ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯜꯂꯛꯀꯦ ꯄꯨꯡꯁꯦ ꯇꯝꯕꯗꯤ ꯉꯝꯗꯦ ꯉꯟꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯐꯣꯟꯁꯨ ꯄꯥꯏꯗꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯋꯦ ꯐꯣꯟꯗꯣ ꯁꯤꯗ ꯌꯨꯝꯗ ꯊꯝꯃꯝꯃꯤ ꯆꯠꯁꯤ ꯑꯩꯈꯣꯏ ꯍꯣꯏ ꯆꯠꯂꯁꯤꯔꯣ? ꯑꯗꯣ ꯑꯥ. ꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯥꯛꯑꯃꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅꯗꯤ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ. ꯍꯣꯏ ꯊꯣꯛꯏꯒꯦ ꯑꯗꯨꯗꯤ ꯑꯥ ꯁꯛꯇꯥꯁꯤꯡꯗ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯃꯤꯔꯦꯝꯅꯤꯅ ꯃꯤꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯌꯨꯁꯦ ꯊꯛꯇꯅꯕꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯖꯅ ꯀꯣꯟꯁꯤꯟꯗꯅ ꯊꯝꯃꯕꯅꯦꯕ ꯅꯝꯐꯨꯗ ꯂꯥꯛꯑꯒꯅꯤ ꯍꯦꯛꯇ ꯊꯛꯅꯕꯅꯦꯕ ꯇꯧꯔꯤꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣꯕ ꯂꯩꯕꯨꯡ ꯐꯝꯕꯁꯤꯡꯁꯦ ꯌꯨꯔꯥꯏ ꯁꯨꯕꯁꯤꯡꯁꯦ ꯃꯉꯛꯁꯝꯁꯦ ꯄꯦꯠ ꯄꯦꯠ ꯃꯦꯜꯂ ꯍꯥꯠꯇꯣꯛꯄ ꯃꯌꯨꯝꯗꯗꯤꯅꯦ ꯁꯣꯏꯗꯅ ꯂꯩꯔꯝꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯆꯪꯉꯨ ꯈꯨꯗꯤꯡꯁꯦ ꯂꯩꯇꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯗꯨꯝ ꯑꯌꯨꯛꯇꯒꯤ ꯐꯝꯃꯤꯅꯦꯕ ꯐꯝꯃꯤꯅꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯊꯕꯛ ꯆꯠꯂꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯦꯕ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜ ꯅꯨꯃꯤꯠꯇ ꯑꯣꯏꯁꯤ ꯑꯗꯨꯝ ꯐꯝ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯍꯤꯡꯗꯒ ꯊꯕꯛ ꯆꯠꯄ ꯖꯥꯠꯂꯕ ꯃꯥꯏꯁꯦ ꯈꯪꯗꯤ ꯅꯨꯡꯗꯥꯡ ꯁꯨꯔꯤ ꯖꯥꯠꯂꯥ ꯗꯨꯝꯃ ꯌꯦꯡꯉꯁꯤꯔ ꯉꯁꯤꯁꯦ ꯑꯝꯇ ꯅꯣꯡꯃꯅꯦ ꯐꯖꯅ ꯅꯣꯡꯃ ꯌꯦꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯩꯗꯧꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯤ ꯌꯦꯡꯗꯅ ꯑꯗꯣ ꯃꯥꯁꯦ ꯅꯨꯄꯤꯗꯗꯤ ꯐꯖꯅꯗꯤ ꯉꯝꯃꯦꯍꯦ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ ꯉꯝꯕꯕꯨ ꯊꯤ ꯉꯝꯃꯦ ꯑꯩꯕꯨ ꯑꯁꯤꯕꯨ ꯃꯃꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯗꯣ ꯑꯣꯏꯗ꯭ꯔꯦ ꯇꯧꯔꯤ ꯑꯣꯏꯗ꯭ꯔꯦ ꯅꯨꯄꯤꯅ ꯐꯝꯇꯦꯛꯈ꯭ꯔꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗꯤ ꯈꯟꯅꯕ ꯐꯩ ꯀꯣ ꯍꯣꯏ ꯌꯥꯏ ꯍꯣꯔꯦꯟ ꯑꯝꯇ ꯌꯦꯡꯁꯤ ꯇꯧꯔꯦꯗꯅ ꯀꯥꯏꯗꯅꯣ ꯊꯤ ꯐꯥꯏꯔꯨꯒꯦ ꯑꯩꯉꯣꯟꯗꯒ ꯁꯪꯒꯠꯂꯤꯅꯦꯍꯦ ꯀꯩꯅꯣꯅꯦ ꯊꯤ ꯐꯥꯏꯖꯕ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯁꯪꯒꯠꯂꯤꯅꯣ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯁꯤ ꯄꯨꯂꯤꯁ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯊꯤ ꯐꯥꯏꯔꯨꯒꯦ ꯍꯥꯏꯕꯅꯤ ꯁꯤ ꯄꯨꯂꯤꯁ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯁ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯆꯪꯉꯣ ꯁꯤꯗ ꯑꯝꯇ ꯆꯪꯉꯣ ꯊꯥꯗꯣꯛꯑ ꯑꯗꯨꯝ ꯆꯪꯒꯦ ꯌꯥꯔꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯝ ꯆꯪꯉꯣ ꯑꯁ ꯀꯩꯅꯣ ꯊꯤ ꯐꯥꯏꯕꯁꯨ ꯏꯅꯤꯡꯗꯕꯅ ꯐꯥꯏꯕ ꯐꯪꯖꯗꯕꯁꯨ ꯑꯩꯕꯨ ꯑꯁ ꯂꯦꯡꯒꯅꯨꯍꯦ ꯊꯤ ꯁꯪꯕꯅꯤꯅꯦꯍꯦ ꯁꯤꯒꯗ ꯆꯤꯡꯒꯦꯀꯣ ꯑꯁ ꯊꯤ ꯑꯝꯇ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯇꯣꯃꯤꯟꯇ ꯆꯠꯂꯣ ꯑꯩ ꯅꯪ ꯂꯩꯗꯣ ꯊꯤ ꯐꯥꯏ ꯌꯥꯗ꯭ꯔꯦ ꯆꯠꯂꯣꯕ ꯀꯔꯤ ꯃꯤ ꯂꯩꯗꯤ ꯊꯤ ꯐꯥꯏ ꯌꯥꯗꯦꯕ ꯍꯣꯏ ꯏꯁ ꯅꯪꯒꯤ ꯊꯤꯅꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯣꯏꯒ ꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯉꯥꯏꯁꯦ ꯍꯥ ꯌꯣꯡꯆꯥꯛ ꯇꯦꯟꯇ ꯆꯠꯁꯜꯂꯛꯀꯅꯦ ꯑꯣꯗꯣꯔꯦ ꯁꯠ ꯊꯨꯅ ꯊꯣꯛꯂꯛ ꯉꯥꯏꯔꯤꯕꯅꯤ ꯁꯤꯒꯗ ꯆꯤꯡꯒꯦꯀꯣ ꯂꯦꯡꯒꯅꯣ ꯊꯤ ꯀꯃꯥꯏ ꯆꯥꯝꯗꯣꯔꯤꯒꯦ ꯁꯤꯗꯤ ꯑꯁ ꯂꯣꯏꯔꯦ ꯁꯦ ꯅꯪ ꯑꯩ ꯀꯤꯗꯤ ꯀꯤꯕꯣꯏꯌꯦ ꯆꯠꯂꯣ ꯂꯧ ꯄꯔꯤ ꯑꯍꯨꯝ ꯄꯔꯤ ꯅꯤꯄꯥꯟ ꯇꯠꯂꯤꯀꯣ ꯀꯩꯅꯣ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯀꯨꯏꯔꯦ ꯄꯨꯟꯗꯕꯁꯨ ꯃꯥꯗꯨꯕꯨ ꯌꯨꯝꯗꯩ ꯃꯄꯥꯟꯁꯨ ꯊꯣꯛꯂꯛꯇꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯈꯪꯗꯦ ꯃꯈꯣꯡ ꯋꯥꯁꯨ ꯇꯥꯔꯦ ꯏꯇꯥꯎ ꯑꯃꯨꯖꯥꯎ ꯑꯩ ꯀꯤꯖꯩ ꯑꯣ ꯏꯇꯥꯎ ꯃꯨꯖꯥꯎ ꯍꯥꯎ ꯅꯪ ꯀꯩꯅꯣ ꯇꯨꯝ ꯍꯧꯒꯠꯄꯒ ꯇꯨꯝ ꯂꯩ ꯈꯨꯝꯕ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏ ꯊꯥꯖꯟꯕ ꯅꯃꯥꯟꯅꯕ ꯁꯥ ꯃꯌꯥꯝꯁꯦ ꯑꯩ ꯇꯥꯛꯄꯤꯗꯣꯏꯅꯤ ꯅꯪꯅꯦ ꯂꯩꯇꯕꯖꯥꯠꯂꯣ ꯑꯣ ꯏꯇꯥꯎ ꯃꯨꯖꯥꯎ ꯈꯣꯟꯗꯥꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯨꯖꯥꯎ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯀꯩꯅꯣ ꯁꯤꯕꯣ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯅꯤꯅ ꯄꯨꯟꯅꯕꯁꯨ ꯀꯨꯏꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯠꯈꯤꯕꯗꯤ ꯊꯕꯛ ꯀꯨꯏꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯠꯂꯦ ꯅꯣꯏꯗꯤ ꯀꯅꯥꯝ ꯆꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯇꯣꯏꯅꯤ ꯍꯟꯗꯛ ꯁꯤꯑꯦꯝꯒꯤ ꯑꯃ ꯀꯟꯇꯦꯛ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯖꯥꯞ ꯂꯥꯎꯅ ꯑꯝꯇ ꯇꯧꯒꯦ ꯁꯨꯞꯆꯜꯂꯒ ꯑꯩꯈꯣꯏꯅ ꯁꯨꯡꯄꯥꯏ ꯄꯥꯏꯁꯟꯒꯦ ꯇꯧꯕꯤ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤꯅ ꯃꯌꯥꯏꯒꯤꯁꯤ ꯇꯨꯃꯤꯟꯅ ꯂꯩꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯅꯠꯇꯦꯗ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯑꯃ ꯉꯥꯡꯅꯕꯗꯣ ꯑꯗꯨ ꯌꯥꯗꯣꯔꯕꯅꯦ ꯑꯗꯨꯒꯤ ꯃꯥꯁꯨ ꯍꯧꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯟꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕꯒꯤ ꯍꯥꯏꯅꯕ ꯂꯥꯛꯄꯅꯤꯗ ꯋꯥꯔꯦ ꯋꯥꯃꯤꯟꯅꯒꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤꯗ ꯌꯥꯔꯦ ꯑꯦꯂꯦꯟ ꯅꯪ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯅꯪꯉꯧ ꯅꯌꯥꯗꯨꯗ ꯀ꯭ꯋꯥ ꯑꯃ ꯄꯩꯁꯜꯂꯅꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯍꯥ ꯂꯩꯀꯥꯏꯒꯤ ꯂꯩꯕꯨꯡ ꯊꯤꯗꯅ ꯐꯝ ꯂꯩꯔꯅꯤ ꯀꯩ ꯊꯕꯛꯄꯨ ꯆꯠꯇꯣꯔꯤꯒꯦ ꯅꯣꯏꯅ ꯉꯥꯡꯋꯥꯕꯨ ꯑꯩ ꯊꯥꯖꯒꯗ꯭ꯔꯣ ꯏꯂꯦꯟꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯠꯂꯣ ꯂꯩꯇꯦ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦꯀꯣ ꯏꯇꯩꯃ ꯂꯩꯇ꯭ꯔꯦ ꯃꯥꯗꯣ ꯂꯩꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯠꯁꯤ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯁꯨꯕꯁꯤꯡꯗꯨꯗꯤ ꯂꯩꯕꯨꯡ ꯊꯤꯗꯅ
아시는 레지나. 근데 이거 들려. 또 빼는 뜨거. 쫑쫑쫑쫑. 또 빼는. 나와 또 빼. 나와. 빨리. 너 어서 나가는 거 용지로. 레봉. Kay no ayong nga tasin ka kay Benoit dia. 깜 떡대다. Dati migi thonga na lumi du bukari gino hai ba. 놈은 되다. 그놈 좀 좀 차이 그놈 좀 따기 봐. Tao rang mang de ma do. Ka ya man na ram ba da ai ngai man na ai na tao ani da tam ma ka do yau cha no ying ba lai ba. 호이. 많이. 좀 엘레나 이제. Am tu salo, nem nem da. Chala Khong klai su gai ne migi thonga ni le no nongam de nu bita bo. Sama da. 이디 이까이. 마 이제 분봉. Thongan ba ga. Thongan de nu bita bo. Moi thong an nhau de. Ing ji tang pi ba pa tro. Khoi tao ba. 디마는 빠져가 보니. 마네. 보니. 미세벤. 또 저기 엄청 비상가 봐. 아이도. 따지. 그렇게 또 이거. Nó đã cái quả đâu mà đâu. 감 능주 감문에. 미세벤이네. 아이 여기서 간다 보자. 나 그거 타봐 그럼 또 우리. 아스파. 여기 요럽니다. 가라 가는 감. 어디가 저렇게. Còng. Aspa. Miseben이 또 아스. 시대 cái nó đi defense cái gì as. Wow. Sai cậu đi chứ chỉ được phần bây giờ coi chứ. 야, 지대 요들이네. 요들이네. 너 저기 이게 호르지. 마 요가도. 뭐 마야 저. Nang sa sa ka pa da ka pa ni kai do. Ha. Nang kai do ro ge ba. 시부 거리 무지 마 이노 시부. Nang na sana la sa bai na tro do. 우도 떠로 해야 되나? 랑좀 불러지 그 이노. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ 마. ꯅꯣꯏꯅ ꯖꯤꯝ ꯁꯥꯟꯅꯔꯤꯅ ꯍꯥꯏꯕꯗꯨꯗ ꯖꯤꯝ ꯍꯥꯏꯗꯣ ꯁꯥꯟꯅꯔꯤꯕꯣꯏ ꯈꯜꯂꯤ ꯃꯧ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ 이베마 ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ Kai no hele bo. ꯍꯦꯟꯃꯜꯂꯤ ꯏꯆꯥꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯏꯅꯤ ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯏꯃꯥ ꯊꯋꯥꯏꯁꯦ ꯄꯨꯔꯛ ꯆꯥꯛꯏꯀꯣ Sak ni ima di ne hek tok thok pa de ama ta ngaw ba ni da ne. Na da na. Loina bi ra ba ne warak pa to wala ba ne ai no warai ba. ꯌꯥꯝꯅ ꯍꯦ ꯇꯣꯡꯒꯅꯨ ꯈꯪꯕ꯭ꯔꯥ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗꯅꯦ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯅꯝꯃꯨ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯏꯃꯥꯁꯨꯅꯦ ꯊꯥꯏꯅ ꯌꯥꯝ ꯐꯥꯎꯔꯛꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏꯒꯤ ꯕ꯭ꯂꯦꯛ ꯕꯦꯟꯗꯣ ꯑꯗꯨ ꯏꯃꯥꯅ ꯇꯥꯛꯏꯅꯤ ꯈꯪꯕ꯭ꯔꯥ Tak ni ta ga ni. Ima. Na sa warak pa wali se. 이만 먹어도 땡강비 너희 타와기 타비 머루 어이 갈래자네 마디. 이마도 사이지디 나무도 사이면 뒤에. 너미 그냥 흘러야 돼. 먹고. Kai no me ta bi si bo. Kai no. 너미 Kai no bi si bo. Kai no. Me. Ai mo para kai la ka ge. Kai no si bo. 나오고노. 나오노. 나 뒤에 생각가 미엄 따봐. 능 나루. Kai no. Không phải tông đây gì đấy dia. cái tôi biết chưa? 지범. 아이 난 좀 거리노. ನಂಗಿನರ ಅನ್ನತ್ತೆ ನಂಗಿ ನುಪಿಗಿ ಮರ ಅನ್ನ 아이 너 믿어 나가 이거 또 우리 좀 거리노. 아이 너 믿어 할게 사도 보이 와버리. 내 앞에. 야. 버저리야?